Ngasi tuan tuan ba pau si singamadi social media dagi lokot ba pau singi update pizari ahan bada marui ba pau naga taruk thibagi akan bathabak chathari kuki inpi manipur gi total shutdown pung niphunipal amaga sangtokre kuki ani lupa karo 18 gi drug ka konana Mizoram police na phare Chief Minister na naga lupsinga unakre Chongtham Bijoy Singh Arambai Tingol gi lusingba korongan ba khuman amadi Arambai Tingol gi PRO Robin Mangang Khwairapam gi update singa loinana naga nupa taruk thadurok tabagi mayokta khungjang changsinkhre ngasi naga taba mafam singda paktak nana sit in protest chathagadori Kokomina tengbangkhre Govindas konthong jamna piramba thajaba ama phawba thabakta onthok hongdre masagi phurup khaktagi khallaga thabak tawba singna Manipur gi represent tawba yaroi haina chachar boya mayumna phungdorakli CSO singna Kamjong district ki mai thakraba khul ahongi kunja singa unakre external aggression makha chathaba ngamdana ba IRB thambigadabani haina asang kasarna phungdorakli Kuki amasung nagagi church leader sing punsinduna phajinduna thamliba civilian thadoknaba honaba hokre Thadokgi church leader ahum hatkibagi thodok NIA natraga CBI da thigat hangadabani haina TBAI na phungdorakli Conflict area da posting tariba naga government employees sing asoi angam thoktanaba protective measurement sing lokotpiu haina CNPO gi maikaidagi phungdorakli San huralaga yonaba honaramba ani phare Chin digogi moxta nomai kapsilakpada mioi manga sire Security force na tungan ba mafam singda chathakiba counter insurgency operation da lalolup singi kadar kya phabangamle petrol amasung diesel liter da paisa marfu tara hengarhan kiba misam meyam gi lan lut tawbuni haina CPI na maral sirgli Imphal City da noise pollution thingnaba Imphal West Imphal East district ki manungda leiba police station tara da sound level meter kusinakre panic buying thingnaba KFNPD gi official singna pam singda satuna yengsinkre purup masel hatok na halaga longning liba political ni khudong saba asi karino haina RK Mekena hanglagli Adomna hojik yengberiba channel asi Kanglei Pauthang YouTube channel ni channel asida iramdam amadi mapalamgi maru oiba pausingi update taba amadi yengba phangbigani channel asina pau upload tawrakpa matamda adomgi device ta notification uba phangbinaba amadi channel asibu pungning thogatbiba oina sungsoi soidana subscribe tawbiduna bell icon nambiu haijabagal loinana Hojik pausing amuk sandona pizari pastor ani yauna phajin khiba naga micham taruk thiba khangdana leirakpa chayol ama phakre security force na singi mafam singda paksana thiba gi thabak chatharabasu makhoi taruk ki khongut liba phangdana leiri tha asigi tarahumdoi da Kangpokpi district ki Kotjim amadi Kotland ani gi marakta ambush chathaduna thadok church ki leader ahum hat kiba thodo aduga ikan kanadana kuki militant singna konsa kul naga kuldagi mioi tara Nepal amadi atopa mafam dagi mioi ani puna mioi kun phajin khiba singi manungda nupi angang puna mioi Mari thadura kharabasu pastor ani yauna naga taruk phawba ngasi phawbagi oina mafam khangdana leiri security force na singnaba singi mafam sing Lailon Wifi village amadi masiga tainaba mafam singi range amati umang singda paksana operation chathaduna thiba khangdana leiriba naga taruk adu rescue tawnaba thabak lokalabasu ngasi phawba makoi gi khongul liba ngamdana leiri state police amadi central force ki unit kya deploy tawbaga loinana aerial amasung ground level surveillance ki thabak hena kankhatna lokhatli hairi paksana thibagi thabak ani suba chayol lansilaklabasu makhoibu phangdana leiri amadi miyoi taruk asigi imung manung amadi community miyamna makhoigi pau Tanaba Khorang na ngaiduna leiri Defense News of India gi matung inna naga amasung kuki community gi fajinduna leiri ba hostage kun thibagi thabak Indian Security Force amasung State Force na akan mathabak lokhatli naga taruk amasung kuki tara mari mafam kangdana leiri bani Central Force amadi State Force na Lailon Wifi amasung Kharam Wifi village gi northwest da leiba Hill Range paksana combing operation chathari nakal amarondana tongan ma demand tanduna kuki singna National Highway da chatharakpa total shutdown gi khongjang ngarang ahing yaidagi hauraga pung nipal amaga sangthokre Manipur dagi ajol tamna lakpa kuki ani lupa karo 18 gi methamphetamine drug konana Mizoram police na phaba ngamkre police dagi phangba pawgi matung inna me 10 Nepal gi numidang waram pung 5 minute 95 rom tabada Manipur dagi ajol tamna lakhiba Tata Nexon car ama kaamlaga check tawbada yamlaba drug yauramba thenglakibani gari adugi registration number MN05B3282 ni car adu check tawbada methamphetamine tablet na singba packet kun yauramba thenglaki packet kun adugi punna arumba kg kunipal point tara nipal ni punna tablet masing
lakh ani lising ani ni hariba tablet sing adu local market ta lupa karo 18 lakh kunmathoi lising kunipan rongini hari yamlaba draka konana farba mi ani adugi mameng onkhothang haukip chahi kunthamathoi apokpa ngamkholet haukip amasung Matthew chahi niputaruk apokpa ngamkhojang kowi NDPAS Act lisingam chamapan maripu mangagi makada makoigi mathakta police na case ama lokhatuna makata na thigatpagi thabak chathakre Liangmai Naga Council Liangmai Pui Naga Ruangdi Liangmai Naga Katimai Ruangdi Liangmai Kobru Range Women's Association Makhan Area Ship Association amadi Lungphakbo Nimai Yauba Mihut Kangbu amana Chief Minister Yumnam Khemchanga Secretariat Leiba CM Office da unaduna state asigi hauzik oiriba tangdu leitadaba phibam asigi matangda yamna kupna khanan nainakre Chief Minister Y Khemchana social media da thadorokba warol amada nagagi tongan ba lup singi mihut kangbuga unakhiba aduda state asigi hauzik thengnariba tangdu leitadraba phibam asigi matangda puthoktuna munna khanaki lengaki maikaidigi state asida mahusagi phibamda hanjilaknaba amadi miyamgi punsi ngak senaba security gi phibam yauna micham miyam tangdu leitaba punsida hingnaba amadi hanjilaknaba paikatpa yaba thabak khudingmak chapchana paikatkani haibagi thajaba piki amaromda Chief Minister Yumnam Khemchana All Hill Area and ADC Association gi miyoi tarukna saba mihut kangbu amaga Secretariat leiba CM gi office ta unakhiba aduda Autonomous District Council ADC ga mari leinaba issue sing amadi atai chingi mapam singda paikatkadaba chawkhat thorangi matangda khanakhibaga loinana hiramasiga mari leinaba memorandum amasu PM da pisinki Makha tarakpa pawda Chongtham Bijoy Singhi social media update ta asumna hari Maitai ahal laman lai guru amasung ichil inaw pumnamaki pungning singsinjari apikpa jati Maitai haibasi thongna lingjen phabagi damak prithibi pumba maming chatli thongna phaba haibasi pukchel sengbaga mari nakna lainai directly proportional oi pukchel sengdaba mi amatana thongna phudokpa ngamloi masi psychological fact amani Maitai gi thongna lingjen asi kalaktuna manung amasung mapan khut kharana aikoi gi thongna lingjen destroy tongnaba honari shakti leiraba huranba geng amana Makhal kayagi pambai sijinaduna Maitai singbu kihallaga namthaduna lakli huranba kangbuna praja sing kihallaga namtha ningliba asi karigino ahanba pointa makhoigi self interest da towningba tawbada misam prajana wa nganglaktanaba crime ama uhorasu uhode hairaknaba anisuba pointa chenja thumja amasung atai serious crime singda witness oiraktanaba amasung achumba puthoraktanaba ahumsuba pointa vote maya atai political event singda afaba lebak nungsiba saduna cheran turan nganglakpada kiduna chumi hainarakpa jati amagi miyamna matau asumna matam sangna akibagi trap asida thuduna lairaklabadi thongna lingjen mangkhibada natana achum aran masak khangba ngambagi mental energy lairakte amana haire chumi opposite na atopa amana amuk haire yes nang ngasisu chumine haibadi achumba masak khangdre haibani mana khara kiba bulli aduna haibaduna chumi haina support tawraga Laudoini masina majority oirakli huran mana sakti pairaga maning tamna lut tawri khubakta sagun tawri Manipur Maitai Conminasi hairadi mathakta panjakhiba fair trap asidagi isa hana liberate tawjadaba yaroi kihallakpa haibasi pangtha hanaba kani haibadi OPM pijarakpa gumbani pabiriba mayambu khurumjari haina sumna update tawri Makatarakpa Arambai Tengolgi update tana lusingba korongan mana asumna hari Laibaki Aruba Mangda Taraga Ladiba issue sing Mayam sing asi Nana Tadok Hankre Haina Asumna Pongdopoga Loinana Aroibada PRO Robin Mangang Kwarakomna Asumna Muk Hari Mioi Bagi Minungsi Amadi Migi Tobimal Adubu Mirai Rakpa Onsillaga Henadum Chasilakpa Tamthirakpa Mikup Aduni Kwaidagi Pendaba Mikup Haibadu Haujik Maitai Amadi Naga Animakna Mikup Adumak Mayoknari Achoba Puruk Ani Asi Mapangal Chontha Halaba Matungda Lamdam Masida Ladiba Puruk Macha Yauna Kupchu Sakai Tugairaba Matungda Hanagi Pibamdagi Pumket Kenaba Moongda Aikoina Wa Machet Ama Ngangba Yadaba Manipur Ama Soidana Semlaklagani Aikoi Masel Hunagadaba Singthanagadaba Usinnaruidaba Kayam Watlibage Haibiu Haina Sumna Hanglagli
ꯍꯧꯈꯤꯕ ꯃꯦ 16ꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕ ꯅꯥꯒꯥ ꯇꯔꯨꯛ ꯊꯥꯗꯣꯔꯛꯇꯕꯒꯤ ꯃꯥꯌꯣꯛꯇ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯋꯥꯡꯒꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯊꯤꯌꯥꯝ ꯂꯩꯁꯥꯡꯈꯣꯡ ꯀꯕꯨꯏ ꯈꯨꯜꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯀ꯭ꯂꯕꯁꯤꯡꯅ ꯁꯤꯟꯗꯨꯅ ꯂꯩꯁꯥꯡꯈꯣꯡꯗ ꯂꯩꯕ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ, ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ, ꯃꯤꯆꯝ ꯍꯥꯠꯄ, ꯃꯤꯆꯝ ꯐꯥꯕ ꯌꯥꯅꯤꯡꯗꯦ, ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ ꯇꯔꯨꯛ ꯐꯥꯖꯤꯟꯈꯤꯕ ꯑꯗꯨ ꯈꯨꯗꯛꯇ ꯊꯥꯗꯣꯛꯀꯗꯕꯅꯤ, ꯋꯤ ꯋꯥꯟ ꯄꯤꯁ ꯍꯥꯏꯕꯅꯆꯤꯡꯕ ꯄ꯭ꯂꯦ ꯀꯥꯔꯗ ꯂꯣꯏꯅꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯁꯥꯡꯈꯣꯡ ꯀꯕꯨꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯔꯥꯝꯕꯨꯔꯂꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯧꯈꯤꯕ ꯆꯩꯆꯠ 16ꯗ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ ꯇꯔꯨꯛ ꯐꯥꯖꯤꯟꯈꯤꯕ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯛꯄꯤꯔꯛꯎ꯫ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯁꯤ ꯐꯦꯜ ꯑꯣꯏꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯁꯦꯟꯇꯔꯗ ꯉꯁꯤ ꯐꯥꯎꯕ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯊꯧꯁꯥꯗꯅ ꯂꯩꯕ ꯌꯥꯅꯤꯡꯗꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯃꯌꯥꯝ ꯅꯤꯡꯊꯤꯅ ꯉꯥꯛꯄ ꯉꯝꯗꯕꯗꯒꯤ ꯃꯤꯆꯝꯁꯤꯡ ꯐꯥꯖꯤꯟꯈꯤꯕꯅꯤ꯫ ꯊꯧꯑꯣꯡ ꯑꯁꯤꯃꯛ ꯂꯩꯉꯥꯛꯀ ꯂꯧꯇꯨꯅꯔꯒ ꯆꯠꯊꯈꯤꯕꯔꯥ ꯍꯥꯏꯕꯁꯤ ꯆꯤꯡꯅꯕ ꯄꯣꯛꯍꯜꯂꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯊꯝꯈꯤ꯫ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯏꯟꯗꯣ ꯃꯦꯟꯃꯥꯔ ꯉꯝꯈꯩꯗ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯐꯨꯔꯨꯞꯅ ꯈꯨꯟꯗꯥꯕ ꯖꯦꯠ ꯖꯣꯔꯣ ꯅꯥꯝꯂꯤ ꯑꯃꯗꯤ ꯋꯥꯡꯂꯤꯒꯤ ꯌꯨꯝ ꯀꯌꯥ ꯊꯥ ꯑꯁꯤꯒꯤ 8ꯒꯤ ꯑꯉꯟꯕ ꯑꯌꯨꯛꯇ ꯃꯩ ꯊꯥꯗꯣꯛꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯀꯣꯀꯣꯃꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯑꯆꯥ ꯑꯊꯛ ꯑꯃꯗꯤ ꯅꯣꯡꯃꯒꯤ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ꯫ ꯃꯩ ꯊꯥꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯌꯦꯡꯁꯤꯟꯕ ꯂꯥꯛꯂꯝꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯌꯥꯎꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯤꯍꯨꯠꯁꯤꯡꯅ ꯊꯥꯖꯕ ꯄꯤꯔꯝꯕ ꯋꯥꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯗ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯗꯥꯏꯗ ꯉꯝꯈꯩ ꯉꯥꯛꯂꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯤ ꯅꯠꯇ꯭ꯔꯕꯔꯥ ꯍꯥꯏꯅ ꯖꯦꯠ ꯖꯣꯔꯣꯒꯤ ꯆꯤꯌꯔꯃꯦꯟ ꯏꯟꯆꯥꯔꯖ ꯀꯣꯔꯅꯥꯞ ꯑꯟꯁꯥꯔꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯣꯀꯣꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯈꯣꯡꯆꯠ ꯑꯁꯤꯒ ꯃꯦ 8ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯉꯝꯈꯩꯗ ꯈꯨꯟꯗꯥꯖꯔꯕꯁꯨ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯟ ꯑꯃꯅꯤ, ꯂꯣꯏꯅꯅ ꯌꯨꯝꯂꯣꯟꯅꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯕ ꯃꯤꯌꯥꯝꯒꯁꯨ ꯌꯦꯛꯅꯕ ꯂꯩꯇꯦ꯫ ꯕꯔꯃꯥꯒꯤ ꯏꯔꯥꯡ ꯊꯣꯛꯄ ꯃꯇꯝꯗ ꯂꯥꯟꯖꯦꯟꯅꯔꯛꯄꯁꯤꯡ ꯑꯗꯨꯒꯤ ꯑꯆꯥ ꯑꯊꯛ ꯄꯤꯕꯇ ꯅꯠꯇꯅ ꯃꯇꯝ ꯈꯔꯒꯤ ꯆꯪꯖꯐꯝ ꯐꯥꯎꯕ ꯄꯤꯔꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯦ 8ꯒꯤ ꯑꯌꯨꯛ ꯄꯨꯡ 4 ꯔꯣꯝ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯕꯣꯔꯗꯔꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯂꯥꯛꯂꯒ ꯂꯥꯟꯗꯥꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯕꯁꯨ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯤꯕ ꯑꯦ.ꯑꯥꯔꯒꯤ ꯄꯔꯁꯅꯦꯜꯁꯤꯡꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯗꯦ ꯍꯥꯏꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯗ ꯇꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯁ꯭ꯇꯦꯠ ꯃꯅꯨꯡꯗ ꯊꯣꯛꯂꯛꯂꯤꯕ ꯏꯊꯅꯤꯛ ꯀꯟꯐ꯭ꯂꯤꯛꯁꯤꯡ ꯑꯁꯤ ꯑꯊꯨꯕꯗ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯗꯦ꯫ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯊꯃꯥꯏꯈ꯭ꯔꯕ ꯃꯉꯝ ꯁꯥꯜꯂꯕ ꯈꯨꯟꯅꯥꯏ ꯑꯃꯒꯨꯝꯅ ꯂꯩꯔꯕ ꯂꯝꯗꯝ ꯑꯁꯤꯗ ꯃꯁꯥꯒꯤ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯈꯛꯇꯒꯤ ꯈꯜꯂꯒ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯕ ꯌꯥꯔꯣꯏ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯈꯜꯂꯒ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯂꯨꯞ 5ꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯈꯣꯡꯖꯪꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯃꯤꯇꯤ ꯑꯣꯟ ꯄꯤꯁꯐꯨꯜ ꯀꯣ-ꯑꯦꯛꯖꯤꯁꯇꯦꯟꯁ ꯃꯅꯤꯄꯨꯔꯒꯤ ꯀꯟꯚꯦꯅꯔ ꯆꯁꯥꯠ ꯕꯨꯌꯥꯃꯌꯨꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯝꯗꯝ ꯑꯁꯤꯗ ꯂꯤꯁꯥꯡ ꯁꯤꯠꯅ ꯆꯠꯊꯔꯛꯂꯤꯕ ꯃꯤꯑꯣꯠ ꯃꯤꯅꯩꯒꯤ ꯃꯥꯌꯣꯛꯇ ꯂꯨꯞ 5ꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯆꯪꯁꯤꯜꯂꯛꯈꯤꯕ ꯈꯣꯡꯖꯪꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯤꯂꯣꯡꯗ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯁꯖꯥꯠ ꯕꯨꯌꯥꯃꯌꯨꯝꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯗ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯐꯨꯔꯨꯞꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯦꯡꯅꯃꯤꯟꯅꯗꯕ ꯌꯥꯔꯣꯏ꯫ ꯁ꯭ꯇꯦꯠ ꯋꯥꯔ ꯆꯠꯊꯔꯝꯕꯗꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯅꯧꯅ ꯊꯣꯛꯂꯛꯂꯤꯕ ꯎꯪꯈꯠꯅꯕꯒꯤ ꯐꯤꯚꯝ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤ.ꯑꯦꯁ.ꯑꯣ.ꯁꯤꯡꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯀꯂꯦꯛꯇꯤꯕ ꯑꯣꯏꯕ ꯑꯄꯨꯟꯕꯒꯤ ꯋꯥꯔꯦꯞ ꯑꯃ ꯂꯣꯏꯅꯅ ꯃꯄꯥꯟꯗꯒꯤ ꯄꯤꯔꯛꯂꯤꯕ ꯆꯩꯊꯦꯡꯁꯤꯡ ꯑꯁꯤ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯕ ꯆꯪꯉꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤꯗ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯃꯤꯟꯅꯗꯨꯅ ꯊꯦꯡꯅꯃꯤꯟꯅꯕ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯕ ꯉꯝꯂꯣꯏ ꯍꯥꯏꯈꯤ꯫ ꯍꯧꯈꯤꯕ ꯃꯦ 8ꯗ ꯏꯟꯗꯣ ꯃꯦꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯄꯔꯤꯡꯗ ꯂꯩꯔꯤꯕ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯥꯝꯂꯤ ꯋꯥꯡꯂꯤ ꯑꯃꯁꯨꯡ ꯖꯦꯠ ꯖꯣꯔꯣꯒꯤ ꯇꯨꯝꯅ ꯃꯩ ꯊꯥꯔꯝꯂꯕ ꯈꯨꯜꯁꯤꯡ ꯑꯗꯨꯒꯤ ꯐꯤꯚꯝ ಸಿ.ꯑꯦꯁ.ꯑꯣ. ꯇꯤꯝ ꯑꯃꯅ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯈꯣꯡꯆꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯨꯗꯁꯨ ꯁꯔꯨꯛ ꯌꯥꯃꯤꯟꯅꯈ꯭ꯔꯦ꯫ ꯈꯣꯡꯆꯠ ꯑꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ಸಿ.ꯑꯦꯁ.ꯑꯣ.ꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ, ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜꯁꯤꯡ, ꯇꯥꯡꯈꯨꯜ ꯂꯤꯗꯔꯁꯤꯡ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯇꯤꯝ ꯑꯗꯨꯅ ꯑꯋꯥꯕ ꯇꯥꯔꯕ ꯈꯨꯜꯁꯤꯡ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗ ꯔꯤꯂꯤꯐ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯌꯦꯟꯊꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯤꯄꯣꯔꯠ ꯑꯃꯁꯨ ꯀꯂꯦꯛꯁꯟ ꯇꯧꯈꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯥꯀꯥ ꯇ꯭ꯔꯦꯗ ꯁꯦꯟꯇꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯕꯤꯁꯠ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯑꯦꯗꯚꯥꯏꯖꯔ ꯑꯁꯥꯡ ꯀꯁꯥꯔꯅ ꯍꯥꯏꯈꯤꯕꯗ ꯊꯧꯗꯣꯛ ꯑꯗꯨ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯑꯃꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯐꯣꯔꯦꯟ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯆꯠꯊꯕ ꯉꯝꯗꯅꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯏ.ꯑꯥꯔ.ꯕꯤ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁꯀꯤ ꯕꯠꯇꯥꯂꯤꯌꯟ ꯑꯃ ꯊꯝꯒꯗꯕꯅꯤ꯫ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯂꯩꯉꯥꯛꯅ ꯑꯈꯟꯅꯅ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯅꯧꯅ ꯃꯌꯨꯝ ꯃꯀꯩ ꯁꯥꯕ ꯌꯥꯎꯅ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯅꯕꯒꯤ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯀꯗꯕꯅꯤ꯫ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ
action lokhatabasi akan mamongda condemn tawi attack asi foreign aggression ni haibada karimata chingnaningai leite haiki amukogi advisor Devan Sharma na phongdokpada khulsing asida sathakiba attack asi Myanmar da operate tawriba KNAB na sathakibani haibasi chingnaningai leitraba wafam amani thawdo asigi matangda Manipur gi home minister na external aggression ni haibagi official oiba report leite haina phongdokiba adugi matangda su yamna kan yaningdaba phongdoki Kuki amasung Naga singgi civilian sing tha asigi tarahumdoida kidnap tawkraba matungda hauji phawba thadokduna leiriba asina maram oiraga Kuki amasung Naga community anigi marakta hostage crisis thorakpa asina maram oiraga church anigi team sing Kangpokpi amasung Senapati da chatuna stakeholder singa unaduna hostage oina thamleba nakal animaki civilian sing tekta gaidana thadoroknaba honaragani hairi hiramasigi matangda church ani haibadi Baptist churches in North-East India amasung di Manipur Baptist Convention gi mioi tarana saba delegation singda ngarang chief minister Yumnam Khenchan singa unaduna church ani asina lokhat kadoriba khongthang sing paudam laduna tribal community ani gi marakta henjillakliba ungkhatnaba asigi matangda khana nainaki Kuki amasung Naga community ani gi marakta wangkhatlakliba ungkhatnaba asigi manungda tha asigi tarahumdoida militant singna attack chathaduna Kangpokpida church leader ahum amadi driver ama hatkiba amadi None district ki Jawjang tekta Naga khunja ama hatkiba tawdugi matung tarakpada Kuki amasung Naga civilian puna kunthra nipan phajankiba tawdu asigi mata makha tarakpadani official ki matung innadi community ani asigi phajankiba civilian kunthra mathoi thadorakle aduga Kuki NP Manipur gi matung innadi hauji phawba Kuki civilian taramari phajinduna thamli haina phongdokibani Haukiba May 16 Churachandpurda pangthokiba United Baptist Church Council gi mifam ama yaururaga Kangpokpi tamna halakpagi lambida thadaugi church leadersing da khulai paibasingna cold blood ta tamthina hatkibagi thodoksinga adu akan mamongda condemn tawi thodo adu CBI natraga NIA da Jijinhangadabani thawdok aduda chenabasing athubada phaduna logi matukina justice fangangadabani haina thadau Baptist Association India na thadorokpa cherol amana hairi cherol asigi matungina thawdok aduda thaduk church leader ani yauna me ahum laikide mangana asokapan nangki asigumba yamna chawhataba amasung miyoibagi lichatki wangmada chathaba thongsing asi akanba mongda condemn tawi makha amatagi socio-political activities singda chenadaba maral lejadaba isorgi manai oiriba luchingba sing asida atamnana target tawduna chathakiba thong asi karigumba mong amatada yaba ngamloi hairakli Haukiba chahi lising ani kulumdoidagi state asida tangdu leitadaba phibam ama mayoknakiba asiga mari lainana Naga government employee sing khudong thiningai oiraba Kuki singna namna tariba jaga sing maru oina Tengnopal More Kangpokpi Churachandpur amadi masiga naknaba area singda posting piriba sing asi asoi angam thoktanaba lengaki maikaidagi mathok taba protective measurement sing lokhatpiu haina Chandel Naga People's Organization na thadokpa cherol amana hairi cherol sigi matungina hojik leiriba tangtadaba administrative fail oiraba initiative fail oiraba amasung kangluki oiba ungkhatnaba phibamsing asina wakhalgi oiba akiba kaya mayoknare jaga sing asida thokliba tangdu leitadaba phibam kaya asina aki tujungba kaya amasu mayoknari lisingani kunmari gi October 18 da Moregi SDPO Singtham Anand Kumar mathok pangthoklingaida duty manungda laikhidre Tengnopalda police ki khulai kaya lut tawkibagi thawdok laikre Molcham police station amasung Satang outpost hojik phawba mathok toba ngamdana leiri armed police personnel sing phawba asi ana amadi khudongthiba kaya mayoknari asigumba thong kaya asina icham chamba government employee kaya amadi hena akiba mayoknari Naga singi maikaidagi hojik oiriba tangtadaba phibam asigi manungdasu public stability amadi institutional responsibility yauna constitutional order sing adu mapung phana ngak chinduna thabak tawri haiba wafam phongdokli California da leiba Islamic Center of the Sindigo da mioi anina nongmai round kaya marong kapsilakpada security guard ama yauna mioi manga sire haina police na phongdorakli Sindigo country gi oina khwaidagi chawba Islamic Center aduda khanghodana nongmai kapsilakibana maram oiraga lai khurumduna leiba mioi sing mipaiba poknaki Islamic Center gi manak nakna leiba mahi loisang amagi pikliba angang singsu mipaiduna senthoknaki laibak phabadagi thodok aduda mahiroi amata asok apan nanghodre mosta nongmai kapsilakpani haiba masagi chahi 13 amadi 18 suraba mioi anisu thodok aduda laikhidre haina Sindigo gi police chief Scott na phongdokre thodok asiga mari lainana chathaba investigation da mateng panghanaba
FBIꯒꯤ ꯑꯦꯖꯦꯟꯠꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯂꯈꯤ꯫ ꯀꯔꯤ ꯃꯔꯝꯒꯤ ꯏꯁꯂꯥꯃꯤꯛ ꯁꯦꯟꯇꯔꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯤꯕꯅꯣ, ꯑꯦꯇꯦꯛ ꯆꯠꯊꯔꯛꯂꯤꯕꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫